खुरुमजरी इमेज टीवी मीडियम ताबीरबसिंगबु मेने नोमाइथेमना तरामना ओक्सरी ngasi nuktilki paw pijari imung manunggi leita lairabana maram oiraga Bisnupur district ki wangu sabal maning maisak pi singda ngarang sing sanba satkibadagi halakhidraba wangu tera khong akasoidagi miyoi mari gi manungda miyoi ahum amadi ngasi asiba haksang oina fangkhre asiba haksang oina fangkhraba sing adudi roman sahi kuntra PAODAM ibomcha sahi yankai humdoi amadi mahaki machanupa anan sahi kuntaretni loinana hojik fawba thiba khangdana leiri miyoi aduna ahan them dara sing sahi yankai mari ni hairiba miyoi ahum asi ngasi ayuk khara helakpada Bisnupur district police amadi khunja singna wangu sabal maning maisak pi singi amadagi fangkhibani asiba haksang kumbi police station gi osina singba team amana lokha postmortem gi damak rims ki mokta pukre loinana hojik so wat horiba dara sing thibagi thabak leptana sathari panbayabadi ngarang kuki singna social media da thadorakpa video viral dadi hairiba miyoi mari asi makoina ha claim tawrakhibani maitai amadi kuki ani gi marakta hojik thokliba lan asida central force singna lan khamlibani haiduna maitai singbu khongkhut punsillaga thambagi mawongda laihallaga kuki singbuna free tharaga matamama hektada maitai singbu hatningba mawongda hathanbagi thawong ama satharakliba asi khudakta leingakna midyang sangadabani haina village volunteer force hautak Tampaki convener Sunil Maisnam na fongdorakli hiram asiga mari leina ngasi hautak tampakta pa paumi singa unaba amada Sunil na makata na hai me kuki singna horiba lan asi maitai singna ngasi forward defense ta tawraga leiri loinana hautak kuina santi oina leiraklaba matung ngarang kuki singna amu attack tawrakli mafam anida satharakliba attack aduda imung manungi leitabana maram oiraga sing sanba chatpa mari sibada ahumgi haksang fangle amadi hauta tampaki attack adudu miyoi kaya lanjenarure adubu hairiba attack ani asida central force singna lawriba thodang si miyamna pen oide miyoi mari siriba asisu army gi post ki hack manaktani aduga hautak tampakta bom amadi nongmai kap tharakpa aduda su khul asida khunja ngaknaba leiriba BSF singna nongmai maru ama fawa kap khide loinana maitai da liba kuki singi mathakta maitaina handuna khut thage tawbada su central force singna maitai singbu thingli na kuki na nongmai kaplakpadana central force na yahallaga maitaina tawbada yadaba asina central force singna kuki da sawgalabara haibagi singnaba leire maram asina hiram asida laingakna bam yeng sangbiu haiki samjaningi ba wafamdi tasing maitai amadi kuki ani gi marakta khanariba lanfamje tasing hadi aikhoi khamjinnaba sara maitai na khut punbibani kuki na thadok pibani khut pingi da khangai khamdokpa matamda ama phajila ama thadokpane amaduna koiro kaawbane aikoina nga thuksabane sigi lanfamjida aikoi maitai kari oira kadake habase aikoi khantabagi tanja adu oy loina sumna tangi Susampurga tainaba border ori bhautak ta ba khuno bhaibje hek lanthokbu Susampur Imphal West ki manung sana leiba kanto sabal gi makha thangbada seliba kha khong haina khangnariba khongda ngarang numidang khanghaudana thauthi selakpa thengnabadagi mafam adugi miyam mi pain hankhre laingakna hairiba thauthi adu heavy fuel power plant dagi yurakpani hairi thawdok asi kanana tawrakpano haiba kangba ngamdri adubo hairiba khong asi kanto sabal khul mana mathakta kundariba kuki singi khul fawraga lakpa amakhakni thawdok asigi paw hek fangbaga sekmai police ki team sing laktuna yengsin khibaga loinana Manipur fire service ki team sing laktuna hairiba thauthi adu sen thakidana ba ahing supa honaki ngasi ayuk lenga ki mari leinaba singna khong asida sen tharakliba thawdi sing adu mai thaduna manghalli thawdok thawfamda sekmai kendra gi MLA social welfare minister Haikam Dingo environment and climate change ki minister Thongam Biswati amadi lenga ki mari leinaba makok thongba official laktuna yengsin ki thawdok asigi da kanto sabal gi nupi amana phundorakpada haukiba me ahumdagi haurakhiba irang asina maram moiraga maikai asongi miyamna thakna sizinariba isingi line sing kuki singna
ꯊꯤꯡꯖꯤꯟ ꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯈꯣꯡ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯏꯁꯤꯡꯅ ꯀꯥꯟꯇꯣ ꯁꯥꯕꯜ ꯂꯣꯏꯇꯥꯡ ꯈꯨꯂꯦꯟ ꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯒꯤ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯈꯣꯡꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯦ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯂꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯊꯛꯅ ꯆꯥꯅꯕ इसिंगी थौरांग अमदी पाइकट हनिंगी फोंदोकी पुलिस कादा अखोइना हाइजरदना तौरकांदा मयाम लाक्पीदना ऑफिसर देगी फायर ब्रिगेड करी करा लोय लागा नुंदांग चप्पा अमा कन्बीदना तौरगा अदुगी अवाबदुदी खरगैदी हुजि फाउददी खितंगी फरे अदु वालिबसिसु यंजनबिरगा अखोइगी हुजि चागदोबि इसिंजे कदाइदगी चागदोइनो हाबदो खनबदा खुंजासिंजि लोइनमक वानारे वारिबजे मसिगी मतेंजे अमतंग पांगबिरगा अखोइगी इसिंजी चाबा फंगनबगी मवंगजे अमुतंगी मनपुर गवर्नमेंटना अमुतंगी सिनबियु हाइंदना अखोइ एमएलए मंत्रीजिंजना खितंग माइ ओनजन हाइरिबा खोंग असिदा असिगुम्बा थवोंग सथरलिबा असि कुकी सिंगना सोइदना ओइगनी मरमदि हाइरिबा खोंग असिगी इसिंग लाखफम मफम असि कुकी सिंगी खुल फावरगा लाकपा अमखकनी लोइनना हाइरिबा मफम असिदा आर्मी नसु ngak सेलिबा अमखकनी लेंगाकना हेवी fuel power plant दगी थाउथि सिंग जुरकपनी हाइरिबा सानबा वाली कुकी सिंगी खुद नतना ओइफम थोकते थवोंग असि अकनबा मवोंगदा यानिंगदबगा लोइनना अथुबदा लेंगाकना थिगतुना सेनबा सिंगी मथकता अकनबा थबक लोखतपियु फोंदोरकली काक्सिंग असेंबली कॉन्स्टिट्यूएंसी की एमएलए मयांगलंबम रामेश्वरना माकी कॉन्स्टिट्यूएंसी की लंबी सिंग पेवर ब्लॉक टेक्नोलॉजी सिजनदुना सेमलकपगी मखा सथरकप ओइना हंदकता नौना टेक्नोलॉजी असि सिजनदुना सेमबा लोइरबा मियामदा खुसिनद्रीबा काक्सिंग निंगथौ लेकाई थोकसोम परेंगी लंबी अमदी काक्सिंग मखा लेकाई मयांगलंबम परेंगी लंबी की फिवम सिंग असि एमएलए मयांगलंबम रामेश्वरना हकथेंगना सतुना यंगसिनख्रे लंबी यंगसिनबा दुगा मरी लेनना एमएलए मयांगलंबम रामेश्वरना फोंदोरकपदा काक्सिंग असेंबली कॉन्स्टिट्यूएंसी की मनुंगदा अनौब टेक्नोलॉजी सिजनदुना सेमलिबा लंबी सिंग असि चीफ मिनिस्टर एन बिरेन अमदी वर्क मिनिस्टर गोविंदास कोनथौजमगी लमजिंग मखादा पब्लिक वर्क्स डिपार्टमेंट अमदी एमएलए लोकल एरिया डेवलपमेंट फंड की मखादा सेमबने अखोइगी विजन दी कॉन्स्टिट्यूएंसी असिगी मनुंगदा लैरिबा लंबी सिंग असि पेवर ब्लॉक टेक्नोलॉजी सिजनदुना हुजिकी ख्वाइदगी मॉडर्न ओइबा मवोंगदा सेमजिनदुना लुना नाना अमदी नोंजु था मतमदा मियामना चथोक चसिन तौबदा हेना खुदोंग सागदबा मवोंगदा सेमजिनबा असिनी ngasi yengsilliba lambi sing asi athuba matamda haunabi matung inna miyamda sinnargani loinana sahi asigi ahanba oina cm birena lusingba lengak asina SACI project की मखादा constituency असigi internal road तरा अमदी work minister गोविंदास कोनथौजमना लंबी मरी पुन्ना लंबी तरा मरी सेमनबा sanction तौरे हाइरिबा लंबी सिंग असigi मनुंगदा खा मणिपुर कॉलेज तगी काक्सिंग खोंगनांग मरी फांगबा फावबा अमदी सेस्का क्लब मपादगी कैथेल मसा फावबगी लंबी सिंग जावरी हाइरिबा लंबी सिंग असि पेवर ब्लॉक टेक्नोलॉजी सिजनदुना अथुबा मतमदा थानबा थबक पाइखतलगनी मसिगी मथकता PWD ना कॉन्स्टिट्यूएंसी असिगी लेमहौरिबा सोशियो इकोनॉमिक का मरी लेनना मरु ओइबा लंबी सिंगी लिस्ट पिखलकनबा हाइरकपदगी पिखतख्रे लंबी सिंग असिसु अथुबा मतमदा इंडिया गवर्नमेंट ना सैंक्शन तौनबा अमदी काक्सिंग असेंबली कॉन्स्टिट्यूएंसी की लंबी खुदिंगबा पेवर ब्लॉक टेक्नोलॉजी सिजनदुना थाबा ngamnaba honajage haiki कोई खोंगनांग मरी फांगबा हाइना खंगनरिबा मफम असिबावबगी पेबल बुक टेक्नोलॉजी थाबगी हौजि सेंक्शन तौरगा लेरे लोइना खोंगनांग मरी फांगबा सेस्ट्रा क्लब तगी हौरगा नरसिमा मानतो हौजि अखोइना चलुबा कथेन मचागी अखोइगी मेन रोड मया लेकाइदगी लागा कथेन मचा ताबसी मसी समनबा मसीसु सेंक्शन तौरगा लेरे मथंग थाबा हौरगनी अदुगी मथक्ता हौजि PWD ना लेमहौरिबा कक्सिंग केंद्र की मनुंगदा लैरिबा मरुओइबा सोशियो इकोनॉमिक का मरी लेनना मरुओइबा लंबी सिंग असि पिखलो हाइना पिखतपदा होजिक अथुबा मतमना मसी भारत सरकारना सैंक्शन तौरगा मसीसु थाबा याननबा कक्सिंग केंद्र की मनुंगदा लैरिबा लंबी खुदिंगमक पेवर ब्लॉक टेक्नोलॉजी दा थाबा यानबा कन्ना होनजगे हाइबसी पब्लिक की मफम थमजरी थैंक यू जिरी टाउना भारत पुंबगी ओइना नॉर्थ ईस्ट इंडिया दा थंगना मरी रक्स तुबा ख्वाइदगी लुबा नानबा टाउन ओइरे
ngasi New Delhi gi Bharat Mandapan Convention Center Pragati Maidan New Delhi da Swachha Sarvekshan 2023 award ceremony gi result lauthokpagi thauram amada India gi President Draupadi Murmu na chief guest na pangthokhiba thauram aduda Jiribam town na thangna marirak subo oina Ministry of Housing and Urban Affairs Government of India na Bharat pumbagi oina sahi khudingi pangthokpa luba nanba bagi athoi ahen tanaba Swachha Sarvekshan 2023 da town macha singi mioi lising tara mangagi makhada North East ki town singi manungda khwaidagi luba nanba town oire Manipur gi manungda su Jiribam town na 2020 dagi 2023 fawba thangna na cleanest city ha taba ahan town oire hairiba award ceremony asida Manipur sarkar gi oina Commissioner Mahud M Joy Singh IAS Director Mahud Sharat Arju IAS Assistant Director M Sarda Devi amadi Jiribam Municipal Council gi oina Council asigi Executive Officer Moirangthem Surjit Singh su saru yakhi Manipur da asumbagi damak amadi tola taraba kayagi michang amata leitrabara mi kaya siraklaba relief camp kaya dagi lut kaya tawraklaba matamda amadi haurakliba nauriba mahairoi kayagi career manglaba kanda lamdam asigi asumba pamba singna amadi laingangna awaba taraba swata hauraba kaya asigi midyeng sanglakadage haina Manipur QNet Fraud Victims Association na fongdorakli Manipur Press Kapta pangthokpa paugi mifam amada association asigi secretary Maivam Michael nahai association asina fraud ki company ama oiriba QNet ki mayokta amadi masida senariba main accused oiriba mi nioi singi mayokta sangsilliba khongjanggi saruk ama oina haukiba sahi October gi tang 16 ta mayamgi oiba press masigi matungdagi ngasi fauda Association asina mari lainaba kayagi mafam da satuna paikatuna lakli adubu masida mayamgi amadi laingaki maikaidagi karigumba response amata laktri asigumlaba fatraba miyoibagi punsi kaya asibu wahalliba akibagi masak oiraba masida sunatana relief camp da lairiba miyoi kayadagi fau miyoibagi minungsi machet amata yaudana paisa kaya laukhatkriba QNet hairiba network marketing asigi mayokta FIR kaya Sankre kaya amana cyber crime department ta case lokatlaga leiri masida sunatana hauji association asina haizaruba amadi akoigi khongthang asina asumba khongthang ama oiruba kaubana CID department na investigation gi process kharadi hobi khre adubu laibak thibari Manipur lenga ki oina financial fraud ki department leiramdabana ngasidi lale khanglaba thabak asi binaba leitre association asina honazariba kaya sing asinatana ngasi fawba laingaki amadi asumba pamjaba himalaiba ki damak asumba tawgani haiduna laibiriba miyoi kangdup amatana action amata lokhat pidri Manipur da ngasi aranba haibase thingbinaba kanasu leitrabara amadi ason ana sanga leitaba paisa paizadaba tola taraba singi michang leitrabara haiba wahang ase victim kayagi maikaidagi hangnarakli maram asina athubada asigumba fatraba sing asi Manipur dagi muthakiba amadi victim oihauraba kaya sing asigi mangkhriba paisa sing asibu fanghanbada laingaki amadi asumbabu pamjaba kayana mateng pangbiu amadi victim kayana wazariba kaya asibu kokhan bibada midyeng sangbirakpa ngaijari fongdokhi relief camp ka agi lut tawar kan da mi ka society tawar ta ga di class 11 12 ka da nai ba mo gi mayam se mi ka agi career se manam ta ga di achum ba pam chin nau yawli ho chadali ba chin nau mayam government of mi ki chambi ga na si ge si um la ba so tawar ba ga si mateng pa hai ba se victim ka agi di acho wa hang ma si ba de ya ta adna achu matam da si mayam se am tang ni mi chanan jani ni achum bang tang puthok pi adu ga bai relief camp di lut tawar loi tinai Class 11, 12 ka ba ngang mayam se kaya ma handle ulap tingai husband and the wife kaya kaya na tingai si mayam se padaba kaya sina se muting pangbiyo hai ba kum si mayar da thamdari matang asida ngasinung thilgi pau pizaba loijare IMS TV midyeng tabiriba singbu amuka na khurumjare